Philip Khongsai amade Hemkholal SDPO anan hatpada makhoi gi khut yawi haiba yajakre More gi SDPO Chingtham Anand Kumar hatpada senei haiduna Manipur Police na faduna Judicial custody da thamleba Philip K Khongsai amade Hemkholal mate anina SDPO anan hatpada makhoi yawi haiba yajakre haire Inside Manipur New Battleground The border outpost of More haina mingthonba scroll.in gi pawga mari lainana Manipur Police na social media X ta thadorokpa sengdok warol da wafam asi phongdorokibane post adugi matungin na mamang sahi gi December 13 da Kuki militant sing na SDPO ananbu Stern Science School gi ground da sniper na kaptu na hatkraba matung sahi asigi January 15 da Philip amadi Hemkholal nongmay amadi maruga kona na fakibane makhoi anibu mari lainaba court putoklaba matung numit 15 ni police custody da thamduna interrogation chathabada makhoi na SDPO hatpada makhoi ani gi khud yawi haiba yajakhibane madugi matungin na case asigi ayo na mari lainaba court formal arrest taunabagi application file tawraba matung court na formal arrest ki ayaba piraktuna judicial custody da fazin khibane scroll.in gi news article asiga mari lainana makata na sengdokladuna more da normalcy hanjinba haurakle haina khanari da Kuki militant sing na attack sathaba haurakibane SDPO anan hatkraba matung January 13 Kuki militant sing na RPG bom amade sniper sizinaduna State Police Force ki mathakta landaraktuna police personnel ani hatkhe tare na sogankhe amaromda organization kharana moredagi state force lautho uhaina demand tawriba sigi matang dasu Manipur gi mafam atai yauna moreda law and order ngak pai base state government ki mathau ni ai khe state force na moreda yumai thaki aina news article adu da siriba maral gi matang dasu FIR laukhatuna thijinba hore thijinba du da state force na yumai thaki haibagi khudam sangdam amata phangde numit adu da Kuki militant sing na landarakpada yumai chakiba du security forcing na fire tender amade local singi matenga loina na muthatkhe haujiksu morebu tangdu laitana lainaba makhata na state police amadi atopa security forcing na punsinduna sokthaba laitana honare